Ngara numidang wedam phongkiba pandam pause degi maru oiba pau khara khangasaraga miyamda khudo tamjige sovereign tokna tena India government ka makhal amatagi wari saroi haba phirep hongba laitei Major hub thingbaga loop asiga mari lainatei loop ki ming sijinaba amade counter revolutionary group sagatpasing serak pigani KCP PWG Market Center Government of India gi oiba yaroidaba lalongsingi manungsanna Haukiba September 13 da makoge cylinder policy ki manungsanna wari sanaba haure hariba do People's War Growth Matrix Center ka karigo mahiram amatada mari laina dei sovereign tokna tena India government ka makhalamati tok daba haiba strategical call committee gi firep hongbai ro hana KCP People War Growth Matrix Center ke center media coordinator ge secretary Kamret Lilin Maitena thadorapa zero amana haire zero asina hai New Imperialist India ke satellite state ama oina thengkhang kaya da salai khiba club troke silenga amade makhoigi protocol bampia mercenary singlonya territory actionary elements singapuna saminaduna communist ihobo muthana bo honaduna communist ideology contradict oiba pseudo revolutionary kaya amasu lepalatina puthokpa leptri asumna lisang sina chatharapa makhoigi aronba amadi afongwala long kaya asigi manungsanna ngachi aikogi iramda masida lepalaitana leba miyamda awaba piba yowoluk ki mingda haleng balaitina sengkai thumkai tawwa masana masabo yowoloi ni haijaba yowoloi gi makhum uppa yowoloi singi ming sijinaba amadi micro banking hojik thok leba ki irang asibo golden opportunity ama oini lagduna lepalaitina MLA minister kharana magi khusabi semba leptri athubu matamda leba miyamda karamba MLA na karamba group sembano haibadu taklagani New Imperialist India gi sponsor makhada tholali hariba micro banking asina sengna chumna yo lawlo sangsi leba yo lopsing gi oinadi mingsa thelei hauji leba asigi luraba tanphama sida kamdong leba miyam botang du laitana lehangani amati haujik thok libi irang asigi waro simprokna bo hona bagi mahud makhogi sponsor makhada semkiba counter revolutionary group singa wari sanabagi khongthang lokhapa haiba se iramda masibu ta sene muthapa manghamba pambagi khudamni amadi lisang sina chatharak iramda masidagi yolop sing muthana balalong amani masigi maik laraba khudam hairabadi makhoina semjaba counter revolutionary group singi manungda ta sena yol ihau bulu singlamba haujina makhogi kaisum sangda ot naiduna thamliba komlek ahal pai khomba maite amadi kamlek ahal khoirang ba khuman anigi ming hapjinba sini karigumba nafu hapu da makhoi ani bo makhogi cylinder drama da yohon khragasu People War Growth Matrix Center ge SCC na laukiba phirep hongloi amadi makhoi ani na lauramba thodang chairman amadi general secretary ge pham kamre ahal baji macha amadi kamre moram maiteina mahot chingkhrabani nakal amaromda tha asigi taragi nungtigi phongba print and electronic media singda major hub kauba electronic products sing yonba dukan amma tingle hana halbakiba du lupasiga karigom hiram amatada mari lenade lupasigi oina yol ihauda yambong na ba thodok singde yoksinda ba haiba principal adu ngangna sakani hiramasi gi matangda chenaramba sing lupna yengduna laithokloi amadi kamdong na lupki ming sijina duna major singda phonglak ibana haibasi asabo hang ama oiri media housing da counter revolutionary group sing sogappa yaurabra haiba lupna kumna yengsilagani karigomba chenaram labadi chenaram basing phampham thokpa cherak pigani haibaga lonina media singna su pawphong dringai da kopna yengsimbinaba lana rup asina thamlakli makha tarapa pawda litan bazar tangkhul gi pari puri gi lamnei koki singna ain kaina khunda simba yaroi NSM IM Urkhol district ke manung chaliba litan bazar amasung litan khula si tangkhul singi pari puri gi lamnei masida koki singna ain kaina khunda simba yaroi hana Government of the People's Republic of Nagaland NSM IM gi Wung Tangkhul region ki Central Administrative Officer W Sayana thokpa zero amana hairi zero asina makhata na haribana Tangkhul Naga long na say asigi September 18 da thokiba administrative order amada litan amasung litan bazar ase Tangkhul gi khul siki bung Chakayung village ki saru amani haiba asing mayek sing na phongdokhrei makha tarak poina kangla paugi editorial gi pawda miyamna thamjige irangi waroi simprokna baloi kham naida bawari Manipur gi apama saktam thugaina ba mirai baktagi
ꯂꯣꯒꯤ ꯋꯥꯡꯃꯗ ꯍꯨꯔꯥꯟ ꯅꯣꯔꯥꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯉꯛꯄ ꯐꯥꯎꯏ꯫ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯀꯥꯏꯕ ꯄꯤꯕ ꯋꯥꯐꯝ ꯌꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯨꯛꯅꯕ ꯊꯣꯛꯂꯛꯀꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯨꯃꯤꯠ 500ꯅꯤ ꯁꯨꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯁꯥꯟꯅꯔꯤꯕꯅꯣ ꯑꯃꯗꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯌꯥꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯈꯔꯒ ꯁꯟꯇꯥꯏꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯔꯛꯄ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯍꯟꯗꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯗꯨ ꯀꯔꯝꯕ ꯐꯤꯚꯝ ꯀꯟꯗꯤꯁꯟꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥꯡꯖꯧꯅꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯌꯥꯏ ꯌꯥꯗꯦ, ꯆꯨꯝꯃꯤ ꯂꯥꯜꯂꯤ, ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯂꯧꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯝꯐꯨ ꯍꯥꯐꯨ ꯆꯠꯊꯗꯨꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ, ꯐꯦꯚꯔꯇꯤꯖꯝꯗ ꯌꯣꯡ ꯇꯜꯌꯦꯜꯒꯤ ꯊꯧꯗꯣꯛ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯍꯜꯍꯟꯈꯤꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯥꯏꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯌꯥꯅꯕ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯊꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯐꯤꯔꯦꯞ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯕ ꯋꯥꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯪꯇꯥꯏꯅꯕ ꯄꯨꯔꯛꯄ ꯍꯣꯠꯅꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯐꯣꯔꯦꯟꯅꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ, ꯃꯤꯌꯥꯝꯕꯨ ꯖꯦꯅꯣꯁꯥꯏꯗ ꯆꯠꯊꯈꯤꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ, ꯃꯤꯔꯩꯄꯥꯛꯆꯥꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ, ꯌꯣꯡꯂꯩ ꯃꯤꯂꯩ ꯅꯥꯏꯕ ꯑꯃꯗꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯛꯈꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯕꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ ꯃꯤꯅꯤꯁꯇꯔ, MLAꯁꯤꯡꯒꯤ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯃꯤꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯍꯟꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯃꯩꯇꯩꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯕꯒꯤ ꯏꯆꯦꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯍꯥꯏꯖ ꯅꯣꯟꯖꯗꯨꯅ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯍꯟꯕ ꯇꯥꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯦꯝꯖꯅꯐꯝ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫